Manipur University of Culture da Sanamahi Study Center hangtokpagi ayaba University asigi Educative Council na pikre syllabus amadi curriculum yathokpa loiduna athubada class hauragani haina Lainingthau Sanamahi Temple Board ki Member Secretary Maisnam Sibatata Luwangna fongdokre Board asina sinduna hayeng Khongwal ufong yumfam de leiriba Sanamahi Sanglenda lamdam masigi ariba narrative art form oiriba Wari libagi matang da chatharakliba tha taruki course ki mid-term exam miyoi kuntraga nithoina saruk yaduna exam tha ki badanatana practical so pangthoki exam aduda Manipur University of Culture gi Vice Chancellor Professor Paunam Gunindro masa laktuna yengsin ki exam pangthok ki baga mari lenena maisam sibadata luwangna makha taraduna Sanamahi hairiba lining asi icham chamna lining asida lupchaba thabak tawba adunate tasengna Human phenomenon miyoibagi hauna launchet amadi chatnabi mayam asi nainarakpa matamda Sanamahi hairiba lining asi chithaba yade lining asi malemgi thakta pukhatpa yaba lining ni maramaduna Sanamahi lining na academic approach amada changsilakpada miyamna saugatpiyu karigumba lining asi mapung fana yokhatpa matamda malemasta leiriba miyoiba khunaigi hauna launchet nainarakpa matamda Sanamahi lining asi tatna thanaba yadraba lining ama soidana oirakani Sanamahi oina library hangdoktuna thamle lining asigi oina karamna luhongbagi thauram pangthoi karamna lana thauram tawi lai karamna jagoi sagani haibana chingba nainaba yaba field assessment center amasu Sanamahi sanglenda leirabani haiki अखोई सनामई हारिबो लाइनिंग से चम चमना कनागुंबा मधुर लुपचबा मधुर ngawjaba lai tingi oiba thabak tawrga leiba adugumbा लाइनिंग ओइरमदबा हाइता संजलगा इपाय पुना मदैबा ngallingai dagi sannaram masigi लाइनिंग से करी बेरम के ह्यूमन फेनोमेना नमोइना मियोइबगी हौना लोंचत चनबी मयाम से मसी नैनरकु मतमदा सनामई हारिबो लाइनिंग से थब याद्रबा मालेमगी थाका अकोइना फुकटबा यारबा अदुगमा लाइनिंग अमो ओइरकपदि सेकोना सनामई स्टडी सेंटर हाइदना MUC दा executive council na yawa pigre academic council ki meeting phangre syllabus curriculum yak loigre adubu ya lakhiba khothiba ga kitang budget ki oiba magi khara lapsis khara le hobagi class se ka thengna hobani na maina tajai